ꯉꯁꯤ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇ ꯌꯧꯁꯜꯂꯛꯑꯦ ꯗꯦꯠ 26 ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯣ ꯃꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯈꯔ ꯁꯤꯁꯟ ꯆꯥꯁꯜꯂꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯌꯥꯝꯅ ꯈꯪꯗꯦ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯃꯐꯝꯗꯨ ꯌꯧꯔꯒ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯟꯕ ꯍꯧꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯕꯨꯗꯤ ꯌꯦꯡꯕ ꯊꯝꯅꯦꯜ ꯀꯩꯀꯥꯗꯕꯨꯗꯤ ꯑꯗꯨꯝ ꯈꯪꯕꯨꯗꯤ ꯈꯪꯉꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯝꯃꯤꯉꯥꯏꯁꯤꯒꯤꯗꯤ ꯑꯩ ꯍꯥꯏꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯡꯕꯤꯔꯁꯦ ꯃꯌꯥꯝ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯆꯠꯂꯁꯦ ꯀꯥꯏ ꯆꯠꯇꯣꯏꯅꯦꯕ ꯍꯣꯔꯦꯟ ꯌꯧꯔꯒ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯖꯔꯛꯑꯒꯦ ꯌꯦꯡꯗꯣꯏꯕ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯐꯥꯏꯅꯦꯜꯂꯤ ꯌꯧꯖꯔꯛꯑꯦ ꯑꯗꯣ ꯃꯇꯝ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗꯅꯤꯀꯣ ꯉꯁꯤꯁꯦ ꯃꯪꯂꯥꯟ ꯑꯆꯧꯕ ꯑꯃ ꯉꯁꯤ ꯃꯐꯥꯎꯅꯕ ꯏꯄꯨꯔꯣꯏꯕꯒꯤ ꯍꯌꯦꯡ ꯈꯣꯏꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯨꯛꯅꯤꯡꯁꯤꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯍꯔꯥꯎꯃꯟꯕꯅ ꯍꯦꯟꯃꯟꯕ ꯑꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯑꯒ ꯅꯍꯥꯟꯈꯩ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯦꯕꯀꯣ ꯍꯧꯔꯛꯏꯁꯦ ꯐꯪꯗꯕ ꯑꯗꯨꯗꯨꯒꯤ ꯑꯇꯣꯞꯄ ꯀꯂꯔꯕꯨꯗꯤ ꯐꯪꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯇꯥꯗꯕ ꯀꯂꯔ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯨ ꯐꯪꯗꯕꯤ ꯉꯥꯏꯅ ꯂꯥꯛꯑꯦꯀꯣ ꯂꯥꯛꯄꯗꯨꯅ ꯃꯥꯒꯤ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯂꯣꯟ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯉꯥꯏꯔꯛꯏꯅꯦꯕꯀꯣ ꯌꯨꯝ ꯁꯥꯕꯩ ꯃꯈꯣꯟꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ ꯈꯪꯗꯦ ꯑꯩ ꯉꯥꯡꯉꯤꯁꯦ ꯑꯗꯨꯅ ꯑꯗꯨꯗꯩ ꯉꯥꯏꯔꯛꯄꯗꯨꯅ ꯉꯁꯤ ꯈꯤꯇꯪꯗꯤ ꯊꯦꯡꯊꯔꯦ ꯑꯗꯨ ꯃꯅꯨꯡꯗ ꯍꯣꯔꯦꯟ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯥꯏꯔꯁꯦꯕꯀꯣ ꯑꯁ ꯄꯨꯔꯥ ꯀꯩꯅꯣ ꯀꯨꯏꯅ ꯉꯥꯏꯔꯛꯄꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯃꯆꯨ ꯃꯌꯥꯝ ꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯉꯥꯏꯔꯛꯄꯒꯤꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯏꯟꯇꯔꯤꯌꯔ ꯃꯥꯒꯤ ꯁꯤꯠ ꯀꯂꯔ ꯊꯣꯛꯄ ꯑꯗꯨꯒꯤ ꯃꯌꯥꯝ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯩꯒꯤꯁꯨ ꯐꯪꯉꯦ ꯐꯪꯗꯕꯗꯣ ꯑꯁ ꯂꯦꯛꯑ ꯊꯣꯛꯏꯅꯦ ꯃꯤ ꯊꯣꯛꯈꯤꯕ ꯎꯕꯗ ꯑꯩ ꯐꯖꯅ ꯑꯗꯣ ꯉꯁꯤ ꯃꯇꯝꯗꯤ ꯌꯧꯔꯛꯑꯦ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯃꯤꯠꯅꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯁꯤꯅ ꯃꯌꯥꯝ ꯂꯥꯛ ꯆꯪꯉꯁꯤ ꯂꯥꯛꯑꯣ 아자레고 야 가리기도 뭐 넘어가게 ꯀꯅꯥꯒꯨꯝꯕꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯖꯣꯟꯁꯟꯁꯨ ꯀꯧꯕꯅꯦ ꯏꯄ꯭ꯋꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯕꯨꯡ ꯄꯥꯎꯁꯨ ꯌꯥꯝ ꯐꯕꯅꯦ ꯃꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯅꯤꯡꯊꯨꯡꯅꯕ ꯍꯣꯠꯅꯕꯤꯕꯅꯤꯀꯣ ꯃꯉꯣꯟꯗ ꯇꯥꯟꯅꯕꯤꯌꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯣ ꯂꯥꯛꯈ꯭ꯔꯦ ꯃꯤꯅꯁꯨ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯍꯥꯞꯄꯤꯈꯤꯕ ꯂꯥꯟꯁꯤꯗ ꯑꯗꯨꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯣꯠꯅꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯈꯔ ꯐꯪꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯁꯨꯕ ꯅꯣꯝꯕ ꯇꯟꯗ꯭ꯔꯒ ꯂꯥꯟꯗ꯭ꯔꯕ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕ ꯀꯩꯗꯧꯕꯒꯤ ꯃꯥꯏ ꯄꯥꯛꯑꯣꯏ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯔꯅꯤꯃꯥ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯃꯤꯑꯣꯏꯕ ꯊꯥꯁꯤꯁꯨ ꯂꯣꯏꯅ ꯌꯥꯄꯣꯠꯇꯦꯕꯀꯣ ꯑꯩ ꯂꯥꯏꯔꯅ ꯄꯩꯁꯥ ꯂꯩꯇꯦꯅ ꯁꯨꯝ ꯍꯤꯡꯕꯗ ꯑꯗꯨꯗ ꯃꯈꯥ ꯄꯣꯛꯅꯤꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯤ ꯂꯣꯏꯅ ꯍꯤꯡꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯄ ꯌꯥꯗꯕ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯄꯁꯤꯗꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩ ꯅꯨꯄꯥꯒꯤ ꯃꯃꯤꯡꯒꯁꯦ ꯈꯪꯅꯔꯤ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯃꯟꯗꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯃꯟꯗꯅ ꯄꯤꯔꯛꯇꯕ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯆꯨꯁꯦ ꯕ꯭ꯂꯦꯛꯇꯤ ꯑꯣꯏꯔꯒ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯁꯦ ꯃꯆꯨ ꯁꯤꯒꯤ ꯁꯤꯠ ꯋꯥꯏꯠ ꯃꯆꯨꯁꯦ ꯑꯣꯏꯕ ꯄꯥꯝꯕ ꯃꯣꯀꯥ ꯒ꯭ꯔꯦ ꯒ꯭ꯔꯦꯁꯦ ꯄꯥꯝꯕꯒꯤ ꯃꯣꯏꯅ ꯕ꯭ꯔꯥꯎꯟꯗ ꯀꯣꯐꯤ ꯀꯂꯔꯗꯣ ꯂꯩꯕ ꯀꯣꯐꯤ ꯑꯣꯏꯕꯗꯣ ꯀꯣꯐꯤꯗꯣ ꯑꯗꯨꯗꯤ ꯄꯥꯝꯗꯕ ꯑꯗꯨꯒ ꯍꯥꯏꯅꯔꯛꯄꯗ ꯑꯗꯨ ꯃꯣꯏꯁꯨ ꯑꯁ ꯉꯪꯅꯔꯦ ꯈꯠꯅꯔꯦ ꯃꯅꯤꯄꯨꯔꯗ ꯁꯨꯡꯄꯤ ꯄꯤꯔꯛꯇꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗ ꯑꯥ ꯌꯧꯅꯔꯦ ꯋꯥꯔꯤꯁꯦ ꯃꯃꯤꯡ ꯈꯪꯉꯦ ꯒꯨꯋꯥꯍꯥꯇꯤꯗꯩ ꯂꯥꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯒ ꯑꯗꯨꯗꯨꯒ ꯀꯨꯏꯕꯒꯤ ꯆꯥꯡ ꯉꯥꯏꯕ ꯀꯩꯅꯣ ꯂꯣꯏꯔꯦ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯃꯔ ꯑꯅꯤꯔ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ ꯀꯌꯥꯅꯣ ꯗꯦꯠ ꯐꯤꯛꯁ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 3ꯔꯣ
ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 3 ꯒꯨꯝꯕ ꯑꯗꯨꯒ ꯉꯁꯤꯁꯤꯅ 2025ꯒꯤ ꯅꯣꯕꯦꯝꯕꯔ ꯅꯣꯕꯦꯝꯕꯔꯒꯤ 26 ꯀꯣ 26ꯅꯤꯀꯣ ꯆꯍꯤ ꯑꯃꯒ ꯊꯥ 2 3 ꯑꯗꯨꯃꯥꯏꯅ ꯆꯪꯉꯦꯀꯣ ꯉꯥꯏꯕꯗ ꯉꯥꯏꯕꯗꯅꯒ ꯕꯁ ꯐꯪꯉꯤ ꯑꯗꯨ ꯉꯥꯏꯔꯤꯉꯩꯗꯁꯨ ꯁꯦꯟ ꯑꯃꯨꯛ ꯇꯥꯜꯂꯦꯀꯣ ꯇꯞ ꯇꯞꯅ ꯑꯩ ꯄꯥꯝꯖꯔꯦꯀꯣ ꯄꯥꯝꯖꯔꯦꯀꯣ ꯄꯥꯝꯃꯤ ꯆꯪꯉꯣꯗꯅ ꯑꯗꯨꯗꯤ ꯀꯥꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯕꯨꯛ ꯇꯧꯅꯕꯗ ꯃꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯕ ꯑꯉꯥꯡ ꯅꯨꯄꯥꯁꯦ ꯑꯁꯤꯃꯨꯛꯇꯅꯦ ꯃꯃꯥꯡ ꯆꯍꯤꯗ ꯃꯥꯗꯣ ꯃꯌꯥꯡ ꯀꯪꯉꯝꯕꯅꯦꯕꯀꯣ ꯃꯥꯕꯨ ꯅꯣꯏꯈꯠꯈ꯭ꯔꯦ ꯑꯃꯨꯛ ꯃꯃꯥꯏꯒ ꯕꯪ ꯕꯪ ꯂꯥꯎꯔꯦ ꯑꯃꯨꯛ ꯀꯨꯏꯕꯒꯤ ꯆꯥꯡꯗꯣ ꯆꯦꯟꯖ ꯇꯧꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ One, two, and one, two, and untuk bisa untuk one, two, and one, two, and ya two, one, two. Yes. Không qua cả rồi mình có gì lá lên rồi. ꯏꯁꯥꯅ ꯇꯥꯟꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯪꯒꯤ ꯆꯥꯅꯧ ꯃꯌꯥꯝꯗꯣ ꯇꯥꯕꯤꯍꯧꯔꯣꯀꯣ ꯏꯁꯥꯅ ꯁꯨꯖꯔꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯟ ꯅꯠꯇꯕꯤꯗ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕꯒꯤ ꯕꯤꯠꯁꯦ ꯑꯃꯨꯛꯇꯪ ꯂꯧꯃꯤꯟꯅꯁꯦ ꯏꯁꯥꯅ ꯇꯧꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏꯀꯣ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯍꯨꯃꯥꯡ ꯃꯟꯅ ꯁꯨꯔ ꯅꯣꯝꯃꯒ ꯇꯥꯟꯖꯕꯒꯤ ꯃꯃꯜꯅ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯀꯣ ꯈꯪꯗꯕ ꯃꯤꯅ ꯈꯪꯉꯔꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯟꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯈꯤꯇꯪ ꯈꯪꯃꯤꯟꯅꯁꯦ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯈꯪꯕꯁꯨ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯁꯨꯝꯅ ꯍꯥꯏꯖꯔꯒꯦꯀꯣ ꯃꯣꯏꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯅꯥ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯅꯝꯖꯔꯦ ꯌꯥꯝꯅ ꯄꯨꯟꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦꯀꯣ ꯆꯍꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯇꯧꯒꯦ ꯈꯜꯂꯛꯄ ꯅꯤꯡꯖꯔꯛꯄ ꯄꯥꯟꯗꯝ ꯃꯌꯥꯝꯗꯣ ꯐꯪꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯤꯍꯨꯟꯁꯦ ꯑꯁ ꯌꯨꯝꯗ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯀꯩꯅꯣꯝꯅ ꯃꯤꯍꯨꯟ ꯇꯛꯂꯤ ꯁꯣꯝ ꯊꯣꯛꯂꯦꯕꯀꯣ ꯁꯨꯝ ꯅꯁꯜꯂꯒ ꯃꯐꯝꯗ ꯌꯧꯔꯛꯄꯗꯅꯦ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯈꯠꯂꯛꯑꯦꯕ ꯇꯛ ꯂꯥꯎꯅ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯕ ꯄꯥꯈꯠꯂꯒ ꯂꯩꯖꯦ ꯑꯗꯨꯒꯤ ꯈꯨꯅꯨꯡꯉꯥꯏꯗꯨꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯁꯦ ꯅꯣꯝꯁꯦ ꯍꯣꯠꯅꯁꯦ ꯇꯜꯂꯣꯏꯁꯦ ꯑꯐꯕꯗ ꯁꯤꯡꯅꯁꯦ ꯑꯐꯕꯗ ꯂꯝꯖꯦꯟ ꯇꯥꯟꯅꯁꯦ ꯑꯩ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯈꯥꯡ ꯀꯟꯕ ꯑꯗꯨꯒ ꯁꯤꯂꯝ ꯁꯤꯂꯣꯡ ꯈꯪꯅ 500 ꯂꯥꯛꯑꯦ 500 ꯂꯣꯏꯁꯤꯟꯗꯕꯤ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯣ ꯑꯗꯨꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯏꯃꯤꯟꯅꯔꯒꯗꯕꯨ ꯀꯩꯗꯧꯕꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯒꯗꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯪꯕꯤꯕ ꯑꯩ ꯏꯄꯨꯔꯣꯏꯕ ꯈꯪꯕꯤꯕ ꯑꯩ ꯈꯪꯕꯤꯕ ꯃꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯑꯍꯜ ꯂꯃꯟꯅ ꯊꯣꯛꯄ ꯑꯃꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯖꯤꯔꯣꯗꯒꯤ ꯍꯧꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯛꯁꯟꯅꯕ ꯃꯤꯁꯤꯡꯅꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯍꯣꯠꯅꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯉꯁꯤꯗꯤ ꯕꯥꯏ ꯁꯣꯏꯗꯅ ꯆꯥꯟꯕꯤꯒꯅꯤꯀꯣ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯍꯟꯒꯅꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯏꯁꯣꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯐꯪꯕꯒꯤꯗꯃꯛꯇ ꯀꯞ ꯂꯥꯎꯔꯤꯗ ꯍꯤꯡꯉꯦ ꯑꯗꯨꯝ ꯉꯥ ꯃꯆꯥ ꯑꯃ ꯆꯥꯖꯔꯒꯦ ꯉꯁꯤꯒꯤ ꯒꯥꯔꯤ ꯂꯩꯕꯒꯤ ꯒꯥꯔꯤ ꯂꯩꯕꯒꯤ ꯉꯥ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯒꯥꯔꯤ ꯂꯩꯕꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯤꯌꯦ ꯍꯤꯡꯉꯤꯌꯦ ꯑꯍꯤꯡꯁꯤꯁꯨ ꯍꯤꯡꯉꯤ ꯅꯪꯒꯤ ꯆꯥꯎꯗꯦ ꯉꯥꯁꯦ ꯀꯦꯖꯤ ꯀꯌꯥꯗ ꯇꯥꯏꯁꯤꯅꯦ 3ꯒ ꯄꯋꯥ 3ꯒ ꯄꯋꯥ ꯏꯅꯦ ꯄꯩꯁꯥ ꯂꯧꯍꯧꯔꯣꯏꯗ꯭ꯔꯣ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯣ 900ꯒ 995 ꯇꯥꯔꯦ ꯑꯩꯗꯤ 995 ꯇꯥꯏꯌꯦꯕꯀꯣ 5 ꯑꯆꯨꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ 995ꯒ 9 ꯄꯤꯔꯛꯑꯒꯦꯀꯣ 1,500 ꯁꯦ 50ꯁꯦ ꯑꯗꯨꯝ ꯂꯧꯍꯧꯔꯣ ꯑꯗꯨꯗꯨꯒꯅꯦ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯦꯕꯀꯣ 10 ꯆꯥ ꯊꯛꯄꯤꯔꯣ ꯑꯩꯅ ꯀꯥꯔꯣ ꯃꯆꯥꯅꯁꯨ ꯄꯣꯛꯇꯅ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯒꯤ ꯊꯣꯡꯕ ꯇꯧꯕꯅꯦꯕ ꯁꯦꯝꯕꯤꯔꯦ ꯍꯣꯏ ꯃꯌꯥꯝꯁꯨ ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨꯀꯣ ꯁꯤꯒꯤ ꯑꯣꯚꯔꯕ꯭ꯔꯤꯖ ꯍꯦꯛ ꯃꯈꯥꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯉꯥꯁꯨ ꯐ꯭ꯔꯦꯁ
ꯉꯥꯛꯇꯅꯤꯀꯣ ꯑꯍꯤꯡꯕ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗ ꯑꯍꯤꯡꯕ ꯉꯥꯛꯇꯅꯤ ꯁꯤ ꯑꯍꯤꯡꯕꯁꯤꯁꯨ ꯑꯍꯤꯡꯕ ꯉꯥꯛꯇꯅꯤ ꯑꯍꯤꯡꯕ ꯌꯥꯝ ꯌꯣꯟꯕꯅꯤ ꯁ꯭ꯋꯥꯏꯗꯗꯤ ꯁꯦꯝꯕ ꯀꯥꯏ ꯈꯣꯠꯂꯦ ꯍꯥꯏꯔꯒ ꯁꯦꯝꯐꯝꯗꯨ ꯁꯤ ꯂꯩꯔꯦ ꯇꯨ ꯁꯤꯁꯨ ꯁꯦꯝꯃꯤ ꯇꯨ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥꯛꯇꯪꯗ ꯁꯦꯝꯃꯦ ꯀꯦꯖꯤ ꯂꯨꯄꯥ 10 ꯂꯧꯏꯀꯣ ꯀꯦꯖꯤ 6 ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯒ ꯁꯥꯟꯅꯄꯣꯠꯅꯤ ꯋꯥꯔꯤ ꯄꯥꯈꯪ ꯐꯥꯔꯦ ꯄꯥꯈꯪ ꯐꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯖꯔꯦꯀꯣ ꯃꯌꯥꯝꯅ ꯁ꯭ꯋꯥꯏꯗ ꯊꯥꯕꯤꯌꯨꯀꯣ ꯌꯥꯝ ꯐ꯭ꯔꯦꯁ ꯉꯥꯛꯇꯅꯤꯀꯣ ꯑꯍꯥꯎꯕ ꯉꯥ ꯉꯥꯛꯇꯅꯤꯀꯣ ꯑꯁ ꯌꯥꯝ ꯂꯩ ꯂꯥꯛꯑꯗꯧꯅꯤꯅꯦ ꯁ꯭ꯋꯥꯏꯗꯒꯤ ꯏꯅꯦꯒꯤꯁꯨ ꯑꯇꯦꯛꯄ ꯉꯥꯛꯇꯅꯤ ꯌꯣꯜꯂꯤ ꯏꯅꯦꯒꯤꯁꯨ ꯑꯇꯦꯛꯄ ꯉꯥꯛꯇꯅꯤ ꯃꯁꯛ ꯃꯌꯥꯝꯁꯨ ꯌꯦꯡꯉꯣ ꯑꯇꯦꯛꯄ ꯉꯥꯛꯇ ꯌꯣꯟꯕꯅꯤ ꯏꯅꯦ ꯃꯁꯛ ꯃꯌꯥꯝꯁꯨ ꯌꯦꯡꯉꯣ ꯏꯅꯦ ꯆꯧꯈꯤꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯁꯨ ꯌꯥꯝ ꯍꯥꯎꯈ꯭ರೆ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯄꯨꯡꯁꯨ 11:30 ꯇꯥꯁꯜꯂꯛꯑꯦ ꯊꯦꯡꯉꯦꯀꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ